Sumaina line kara hapsal lambe ai ko kobi ki magi marak ta sumaina chatpaduni sky dagi hana ye ko horsi sky blue usia kan hum pahale sida sky blue ye sky blue si ngasi di numit thoktre numit uhandre aduna blue si khara yana taisal lage makongbu hana ching mapajing ngona thamamidna asina sky blue ji khare amna blue oiba numit ki mawong da sumaina loini chingkhong ma blue taisala ji ko noina dum sky amna laichil laitab nu mem da yengo mathak ne hena blue oibani aduga horizon je haibadi chingga nakna ba sky se yengo khara ngori laigani adu blue oisu khara ngau thokani mathak ne hena blue oigani ba andana mathak sina khara hena maina maman gata ba khara hena blue je mai seng gata ba mathak se mapa sina khara lai hoina thakse marang lang be ate na tradi sky maroi ising man ni ko ai lai le sang man hale second coat finishing excel asi sumaina ching ba side am da loina chingani manung sina pak panina adugo matai sina unga ga chingni maina unga ga machin tumhalaga mai lai re loina thungna yeksalani kachin koya phajana yongani second coat ta marang lang se phalani even when tagini pressure even when gani feel even when gani hojik dark green nam lauraga magi makha thang basi dark green usmai taisale branch ki karak branch ki makha thang lips taisale makha da khara kan namba mathak ta sum light oithropa makha da khara kan namba mathak ta sum khara yang na namba sum mangan gi doini ko dark oibse makha da sumaina uhelaga mathak ta tamna mangan gi doini sumaina
sumai lai re ching se dark blue lau re yam na kan nam da na pressure yam kan da na sumai na chang amada tai re second coin chamana na som da su sang mana hale hojik yumgi saizin je muktai rasi yellow khara dark oi bu khalaga sumaina hana loina phaina singani ko yamna kan namjaloi si mathakta brown lakhini ko natraga orange taira su yai to atopa color chu bagi sida green chu rei chu bra sida green pa am bagi aduna color machin je check tawgada ba atopa color pa pra ni yengada ba sumaina maningi pencil mami lairaga su fajana muthalam gadawni color pura nanjanraga di muthat pa ngamaroi sumaina saijin rom ju hape si ju hape loina second pot ong la si chang mana halasi matai yahon si sumai lai re masida orange amadi brown na brown ji machin pange ithok si color yam season aroi si only brown jina tahala si ko sumaina new orange su kara yagum to mix toraga color mix toraga manbe heli adu beginners kinina hamba yamna advance oi bana ta banina brown amadi yellow ni hala si sumaina chingjale sang sang na kanogi mathakta yellow si ki mathakta chingjale maina loina chingjale outline ma pasi check tawi outline ma pasi yawhalli som maton machin tum dharai sing se masi brown jina loina yawhalam gada uni yellow na yawram traga su
sumaina leire singjale loina chap si kam thom draga di chusala kadoi ba green ni khangde blue ni khangde aduna mako singje kam thokada bani masi pencil color or sketch pen da disi gumba kian bagi problem je laite ko masi crayon color da leiba problem ni sumai leire aduga husi khara kan namaga matai singse amadi makha singse khara kan namaga amuk ching kani maina ha medina sang sing bako husi sina only matai ga makha boundary gumba maina maya ise yoroi doi ni makha si maina tak khara kan namaga se option ba mathak ta ise maina tak yamna sang dana sigi manung je maman doi ba ina ngasa ha do si khara kan namjalaga mamal le adagi sida si chamane side ta isiga mamang da su sumaina option le yo halle ya yum sida yari ge sok tana ta wada bani awar gray ma chula ka doi ni aduna yari ge brown je ni hento handa na ba ti tausi ko sumaina thongle tu sigi pai be gi matung ina thongle ni ko sumaina si su line si su sumaina yum da ba ya de ko si su sina pai be gi matung ina si su pai na ching ni ko sumai leire object yum machu jete si gray tai gani but sigi karak se hana yohan ji phajana is very important yohan gani sumaina sumai leire sa manana som da su adu yumbi amadi wa gi machu je yumbi machu je brown oi thamam ga doi ni ko aduna masida gray action ba ya de si leire hojik phai na muk singani sumaina aina loi chingi marang lang basi khara phanaba amuk second pot da chang mana hali som da su zamana na yeksale sina manung mangon yung gi mamai sidi manung changram ni na khara mamale ko sumaina sina mapani na khara ngalalle sumai leire sumaina tamna yari gai henjala loisi masana naba mai leire makha si jo hapchalani aduga side sina khare na mami mamang na pakagi house shape pada su som side sina mami ko kara concrete house da su som side sina kara mami mathak sina ngali maram di mathak ta di light na phuba heli side ta di light na phuba gi chang kara handai amadi smai kara maman basina masak hajabasu heli lai se aduna smai tawre
तो अने सि चिंगमी से सिगी मखा सिने सिदगी साइड ने हाय निको सिने मथक ने हाय ने नुंग जु तैसले ब्राउन लौरगा उ मकोक सि तैसले मतंग मतंग ब्राउन लेबो जगा गई मपा गई लोइने चेक तौरसी सुमाय लेरे पोंगनाव मताई मताई हाने ये को हेन तोक्तना बा फजना मनुंग जे अमुक फिल तौरे युम्बी ये थोंग फ्रेम ये थोंग फिल थोंग तैसले now the frame here now tay set lên dùng bi mày làm gì vậy? Áp hay vào trong tay sắt lẽ. Số mai này đấy. Ai khôi gì? Mày tay gì dùng dao side profile số mai mà thằng đó. Sambalai si mà thằng besar si light green là số mai tay đấy. Matang na thang basi tay đấy số mai na adong makha si na dark green na tay đôi ní. Dark green là lâu đen tay sắt này mấy cái sinh ăn xí cái mắm vào túng giấy sigi mathak sida muk light green sina muk dark green mathak sida sumaina aho balai tanaba amadi color mix se fajana ba sumaina muk light green sina taksal le mai này đấy, adagi sumang mangon yana khasi, mana lai bang macu tay đấy, brown rồi napa na tay đấy, si grey anjel la suy ai ko hen na lai bang macu je hen na mana ba, sing maya da lai bayu mora ka di brown ko tang tay ra to suy ya đấy, mana di sing lai bang oi bagi, ado ai khoi swai ki lai ra kulaki oi ra ka di lai bang macu se grey khara chang mani na grey ju khara mix taw da bani mai na hana loi ni ye color ni thoke subo wale machin cancel la ko ki hausi ki thok pire
aduga mu tayre aduga asigi sambalai makhong mapaje kra mamalani sedo tabagi somda sukra mamalani yumgi makha sikra mamalani yumgi mami tabagi sumaina sumang nung makhong dari makhong mamale Maina kopi marak sisu taisale adum kopi de yari ke henjala loisi sumaina laire chang loina mana halle ado yamna hena tingaga su isingi kuye kamuk mangani leibakti marak marakta mamang dadi aina yam samna sumaina yega loisalidna ko hojik marak marakta sumaina kitang mamjan ba ai kita mamjan ba yaw bi ai ko leibang mana ba nim se sumai lai ne grey na haipet pang na sumai na brown sigi mathak sida grey na sumai na asal le Sumaina grey na maroon ama brown sigi mathak ta kupsalaga laibang machu se khara hena tahalle sedo mapa sisu khara hena chukhalle sumai lai re hujik kobi asi kobi si light green lauraga loina sangalani umana da sangu du chamana na sangi ko mako hapsa le mako sucha pane light green na loina pull up sangjale Maina macet ama uri basi su sangjale yari ke hendo loisi brown henjelak podudi green na khara na janba ngami green je hendo khara gadi brown na janba ngamaroi aduna hendo loisi maina ga makha si dark green na maina khara makha si dark green na mai set pisale aduga makha kobi makha ji sumaina laibak kobi thabam si ko sumaina khara tongkhala ga laigani maina tongkhat pagi mongda maina ngamthara chingthara ko maina ye brown namu kabu parak ta maina chingjalam bai Sida loisalasi mayam ama hapa yari mayam ama yeksan bayari polang khong hapa yari pukri macha hapa yari mi ama ising so kakhalak pogi hapa yari adugumba sing adusu mathangi class ta mathang mayam mila khidoini aduna class miss to bayade hojikidi sida loisalage hojik aikhoi traditional maitai yumjau yek patam khre color su tha khre
Mathangi class ta su nungai nungai raba topic mayam ama khoi mathang ye khidoi aduna mathangi class miss tawba yade hojiki di sida loisalage yamna nungai ba paw ama leire madudi hard drive listing ama da store tawba ngamba data do hojikti ipa pa ba cd imda tawba ngamle aina hai se thajadabra hairi ba cd asa thaina yamna ngalingai matam da season narami adubo hojiki generation asida ayam mana season adre hai ba yare hairi ba cd asigi maximum capacity asa film ani natraga ahumna oirami hojikti yamna anoba saktam ama lauraga amuk puthorakle nakoina film ama natraga ani haptuna season naramba cd ado hojikti film 10 lakhs tagina 20 lakhs fawba sa rai line hapa yare adusu full HD capacity da China dagi research kangbu amana inaunoba cd ama semkalakhi hairiba CDs asi 1.6 petabyte haibadi 16 lakhs GB gi data sa irai line store tawba ngami samna hairabada asugam data sa store tawna bagi dama Google gumba achauba company sing dadi achauba server sing seasonary bani hairiba chawrba storage capacity sa ipa pa ba CD asida line hapa yaga dawri bani mayamna yamna khangning ba wafam ama hairagadi CDs asina matam kuina muduraba tungda malem asida kanana su tawba ngamdaba mawongda China na mataw karamna puthoraklibano haibasini mipung khuding mangna CDs ki wakalon se thadongna khrabani asita sunatana laptop tagi CDs hamna ba slot fawba lokthokhrabani China na mataw karamna thaina chatnarudraba CD asibu khwaidagi genius oiba idea ama oihalaklibano tungda hariba CDs asina storage industry singbu loina mudhan gi dawribra hard disk SD card pen drive SSD hariba sing asa mutkiduna puari de khaktamak lehoragadra aduga nauna tholaliba CD asigi mamalna kaya oigadawriba hariba disk asa aikoi micham na leibangam gadawribra wang asi pakumsa nauna tholaliba disk asigi technology gi makhayamna poliko adudi aikoi hojik CDs asigi technology asa karigidama puthoraklibano haibado aikoi punam khangminarase thaina 1960s ki matamda physicist James Russell na music pu yamna pamjarami maram asina nukti numit khudingi magi tawgadaba thabak sing loisilaba matungda yumda halaklaga vinyl records da isai kya tarami vinyl records 2020 dagi kaithel da mapung phana phangidre hariba asina market fail oiragliba sa technology da yamna chawba asoiba ma lekhibadagini hariba system asida yamna chawba vinyl disc amada group scar na maram oiraga lenglingai matamda yatumgumba yot macha amana vibrate tawraki hariba vibration adubu horn amagi matengna amplify tawraga music asa thoglaklibani hariba si sagalakpa matamda vinyl recorder gi steel na saba stylus haibadi yetum macha aduna isai tharingai matamda vinyl recorder do aduma khotpa na maram oiraga matam kharagi matungda yaraklamde magna akanba steel adu loktholaga khara totpa cactus ki tingkhang su hapchinjuna yengki adubu hariba tingkhang adusu numit tareni dagina nipani fawbagi manungda machin atumba ama sinduna haptaba yaramde hariba asi fanabagi damak vinyl recorder ki yetum adu loktholaga disc asi stylus kari su soktana seasonaba yaba asa puthorangna bohonaraki asumna CDs ki wakalona sa lakpa horaki hariba CDs asidadi laser light na stylus ki mahut sinki CDs technology na haugalakpada 1960s amadi 1970s ki matamda computer gumbana chingba digital system haibadi 0 amadi 1 data process tawba sa tholakpa horaki masita sunatana simple calculator amadi complex music player asina chingbasing asa digital onthoraki tungi technology ki da makhalaga James Russell na vinyl disc asa semdorakpa horaki hanba oina optical data storage device oiriba optical disc asa puthoraki 1920s ki matamda Philips amadi Sony gi matengna optical disc asibu mayamda sizinaba horaki asumna optical disc asi CDs DVD amadi Blu-ray disc ki saklon loduna malem pumbada sizinarakpa horaki hariba matam asida optical disc asa asuki matik advanced oibana hainingai laitana popular oiraki optical disc system asida plastic na yomsinduna yamna paba aluminum gi layer ama yawi normal CDs asida flats amadi pits ki pattern yawi hariba asida laser light ki mateng yawraga data store tawri flats tagi pits yawrpada light ta ahongba ama lai
Madubu aikoina binary code 1 hairaga khangnei. Aduga karigumba light ta ahongba leitrabadi binary code 0 ni haina logani. Samna hairabada flats amadi pit se disk amada hapaga ongiba makai 0 amadi 1 gi saklon loraga data se store tawba ngamgadawribani. Mataw asumna flats amadi pits asa pigna hapa hairakpadagi amadi pigna hapliba makai storage space asa adumak chawkhalai haibase khanglakpadagi DVD dagi Blu-ray disc asa puthorakpa horakhi. Mataw asumna disc amada isai khara khaktagi hena hapa chalamdaba adu HD movie ahum dagina mari fawbasta irai lai na hapa chalibani ko. Hojik aikhoida wakhal ama lai madudi asuk chawkhalakliba haibadi chawkhalakpa horakpada ngairiba technology asina mataw karamna fail oiraklibano. Flats amadi pizza aikoina yamna pigna semba yai haiduna su atoms amadi electrons kumna yamna pigna saba yaba nate. Laser light na kablakpa matamda flats amadi pizza karambano khangnabagidama space khara thamba mathau tai. Adubu chawkhalakpagi matung ina data su adugi matik sijanarapana storage yamba sa pamnarakhi. Adubu disk ki oinadi akagnaba surface area laibana mangondagi fangliba storage asa apenbadi oiramde masidagi ahenba pamlakhi. Maram asina achawba major tech company singna optical disc asibu seasonarakpa lepki. Aduga hard drive, pen drive, SD card amadi cloud storage na chingba seasonaba horakhi. Asumna nauna thoragliba electronic storage device sing asa size yamna picture abasu storage yamna chawna hapa yaba kaya thorakpana optical disc asa amuk hana halaglaroi haina leinakhi. Maram asidagi laptop saba company singna series hapnaba drive slot sing lothorakhi. Mayamda khanganinglibadi laptop ki company singna fawba optical disc asa amuk hana halaglaroi haina leikirami. Asumna leiringai China dagi research kangbu kharana yengbadadi normal CDs ka chap manaba adubu hariba CDs asida hard drives masing kaya hapa yari. Aikoina hojik oiriba generation asida sizinariba samna haribda cloud storage hard drives asina chingba singdisu makoigi storage limit yaurakhi. Cloud storage ki hairagana 2018 da hacker amana Cosmos Bank ki client amadagi credit card amadi debit ki details sing adu loan na lawthoklaga lupa 94 crores asa masagi account da transfer tawki. Hariba thodok asi thokrabagi matung chahi mari leiraga US ki largest financial provider ama oiriba Flagstar Bank ki database dagi 15 million customer ki security number sa leak oirakhi. Asi ta sunatana case kayam malem asi pumbagi oina thorakpa horakhi. Masi pumna maksa internet ka samnaduna leiba cloud storage na thogalakpa oiramkhi. Amaromdana SSD amadi hard drives ki maramda hairagadi makoisu cloud storage kumna space phangjarabasu data kuina store tawbadi yaramde. They are not reliable because they are mechanical after all. Aduga hariba device anisa magnetic field na influence tawbana maram oiraga makoigi marakta atopa akanba magnetic field naksilurabadi deviceing aduda yauriba data sing ado loinamak corrupt tawgini. Corrupt tawbana maram oiraga loina mangkhini. Asigumba khudongchadaba kaya thingnarakpana maram oiraga anauba storage thaba sa yamna maru oirakhi. Asumna China dagi researcher singna yamna kumna thizinduna thainagi CDs technology adubu nauna semgalakpa horakhi. 2024 da China da leiba Shanghai University amadi Peking University da leiba scientist singna khanglakhi madudi storage atai singa yengnaruba matamda optical disc asa major flow oiramde magnetic field na curve tawba sungamlamde compact oirami. Asita sunatana yamna advanced oibana maram oiraga optical disc asigi storage asa chawkhatnabagi damak khanba horakhi. Asumna chahi kya changna research tawraba matungda hanagi normal CDs ka masak chap manaba adubu 1.6 petabyte data store tawba ngamba CDs asa puthorakhi. Masibu semgalakna bahonabada makoina kari tawki habado aikoyam khangminarase. Scientists sing aduna apaba aluminum layers amada flats amadi pits hapagi mahutta makoidagi yamna hena paba special light sensitive material sing season aduna 100 layers hapchilaga hanagi disc ki layer ga chap manana semgalakhi. Anauba series asi semgalakna bahonabada hanagi series dagi hiram ani khaktamak semdorakhi makoi sing adudi ahanbada
Disc asibu semnabagidama DDPR haibadi dyed dop photoresist hairiba material asa sizinaki DDPR gi tawba ngamba khara hairagadi data sing asa yamna kungna store tawba ngami layer amada 1 micrometer gi changda yamna pana thamba ngambana 1 millimeter thaba series amadadi 100 layers hapachanki ani subada hana sizinaramba single laser gi mahutta data singbu iba amadi panabagi damak laser ahum sizinaraki cities asi thaba horakpa matamda laser anina disc aduda yauriba DDPI layer da kapsinba matamda molecular structure singda ahong balakani aduga ahom suba laser asina akaknaba frequency ga loinana kapthorakani hariba laser asina layer amadagina layer amada light adu kapsilaga molecular singi marakta honglagliba sing adu record tawsili ariba disc tagi aluminum gi apaba layer amada flats amadi pits na 1 amadi 0 pu represent tawki adubu anoba disc asida advance oiba ahongba ama hairagadi 1 ni aduga hanadagi hongdaba dark regions hairagana zeros oirami anoba process asina hanadagi hena faribagi maramsa karigino mukhaminarasi mamangda su aina haikre madudi normal cities ki flats amadi pits asa aikoina molecular level muki changumna pithahan bangamde adubu anoba disc asida yauriba 1 amadi zeros asa molecular level muki changda pithahan bayai maram asina anoba disc asigi layer amada storage yamna fangami aduga hariba disc asida layer chama leiribani maram asina storage asa yamna hena chawkhalaglibani hojikti optical disc series asisu yamna powerful oiraki maramdi mangonda cloud storage dagi hena space fangi asita sunatana hard drives kumna corrupt tawba sungamde asumna tungi mirol gi matamdadi series asa marang kaina season ba haibado soidano oiraklagani sengna hairabada series asi hojikmaki oinadi prototype oina saba loiba khaktamak ngairi maram asina series asigi akaknaba limitation su haiba ngamdri mayamna afford tawba ngamni ngamoi haibasu chapchana haiba ngamdri series asina tholakpada oirakadaba problem hairagadi disc asi sizinanabagi damak computers amadi music system asigi software amadi hardware singda achauba ahongba ama lakpa mathau tai aonba asi laknaba honaba matamda matamsu yamna changni asi khakta sunatana hojiki matamda optical disc singna compare tawba yaba atopa storage device ke amasu hojik sizinari bani khudam oina hairabada quantum data storage hariba storage asa normal bits ki mahuta data asa quantum bits to oina store tawrame samna hairabada normal bits sa matam amada 0 store tawba yai natraga 1 tawba su yai adubu quantum bits tadi 0 dagina 1 fawba natraga makoi arigi marakta leiriba state asisu store tawba ngami hariba asi mangonda yauriba superposition state asina ngamhalibani maram asina normal bits ka yengnaruba matamda double data storage oirakani atopa yamna advanced oiba technology ama hairagadi DNA data storage asine aikoina khangle madudi aikoigi DNA sa 4 base pair combination asai makoi sing adudi A C G T asumna DNA da data store tawnabagi damak scientist singna code sizinaraga DNA synthesis ki matingna multiple strands asa semlaki DNA si kaidana lainabagi damak airtight container amada haptuna thami hariba data si chahi millions kya store tawduna thamba yai DNA sequencing ki matingna aikoina store tawduna thamkiba file sing ado decode tawraga sizinaningba matamda sizinaba yai Illumina, Microsoft, Twist, Biosciences amadi Western Digital hariba company sing asina mechanism asida thabak tawri mataw asumna information na chingba kaya asa store tawduna thambagi chang asa yamna hengalaki anoba series asigi prototype oinadi mai pangna sembal loiduna leirabani market tasu yamna thuna launch tawraklagani adubu hariba series asa aikoi consumer singi oigadra natraga enterprises companies singi oigadra hariba sing asa kanana su haiba ngamdri aduga hariba disc asigi maramda miyamda release tawba wafam amata leitri ko adubu hariba disc asigi storage asa asigi matik chawbana enterprises amadi achawba companies samna haribada Google
Facebook, Microsoft, asinachingbasin asida data store tawnabagidamak achauba serversing sijanabana makoigi oinadi nauna puthораgliba disk ase hainingai leitana kanaba haibadu soidana oigani. Aikoi ngasidi series ki matangda yamna nungaiba topic ama khangminakre ko mathangdasu asiguma nungaiba topic yang puduna laki. Angangsa ngasigi topic asidi general science. Ngasidi aikoi general science ki maramda khara khangbreng minasiko. Adudi ai question hairage nakoi second manga phawgi manungda answer piba ngambreng siko. Adudi haurasiko. Wanda, what is the unit used to measure temperature? Temperature bu onbada sijanaba unit adu karina? Your time starts. The answer is degrees Celsius or Fahrenheit. To the what type of energy is stored in batteries? Batteries se yawa energy do karamba makal ki energy no? Your time starts. The answer is chemical energy. 3. What is the smallest unit of matter? Matter ki khwaidagi pikpa unit adu karino? Your time starts. The answer is atom. 4. What is the chemical symbol for oxygen? Oxygen ki chemical symbol adu karino? Your time starts. The answer is O. 5. What is the process of liquid turning into gas called? Mahidagi manin olapagi process adu kari kawi? Your time starts. The answer is evaporation. 6. What is the study of living organisms called? Thawai panba jiba singi maramda tamba adu kari kawi? Your time starts. The answer is biology. 7. What is the energy of motion called? Aikoina lengba khotpada changiba energy adu kari kawi? Your time starts. The answer is kinetic energy. 8. What is the chemical symbol for carbon dioxide? Carbon dioxide ki chemical symbol adu karino? Your time starts. The answer is CO2. 9. What is the main function of the heart? Heart ki maru oiba function adu karino? Your time starts. The answer is pumping blood throughout the body. And what is the process of plant releasing water vapor called? Pambina ising manin thadorokpa adugi process adu kari kawi? Your time starts. The answer is transpiration. 11. What is the energy transferred by the electromagnetic wave called? Electromagnetic wave na energy thadorokpa maung adu bu kari kawi? Your time starts.
The answer is radiant energy. 12th, which gas do humans breathe out? Miyuibana sor hontokpa adu karamba gas no? Your time starts. The answer is carbon dioxide. 13th, what is the unit used to measure force? Force ko on bada sijanaba unit adu karino? Your time starts. The answer is Newton. 14th, what is the process of liquid turning into a solid gold? Mahidagi mapangolakpagi process adu kari kawi? Your time starts. The answer is freezing. 15th, what is the process by which plants take in water through their roots goal? Pambina maradagi ising chupsan bagi process adu kari kawi? Your time starts. The answer is absorption. 16th, what is the study of Earth's atmosphere called? Earth's ki atmosphere ki maramda tamba dubu kari kawi? Your time starts. The answer is meteorology. 17th, what is the outer layer of the Earth called? Pitribi ki mapan thangba layer adu karino? Your time starts. The answer is crust. 18th, what is the process of a gas turning into a liquid gold? Manindagi mahi olakpagi process adu kari kawi? Your time starts. The answer is condensation. 19th, what is the chemical symbol for helium? Helium ki chemical symbol adu karino? Your time starts. The answer is He. 20th, what is the study of earthquakes called? Yuaha bagi maramda tamba adu bukari kawi? Your time starts. The answer is seismology. 21. What is the study of insects called? Tinkangi maramda tamba du kari kawi? Your time starts. The answer is entomology. 22. What is the chemical symbol for potassium? Potassium ki chemical symbol adu karino? Your time starts. The answer is K. 23. What is the study of the relationship between living organism and their environment called? Thawai panba jiba amade makoi ki akoi bida lairiba singi maramda tamba du kari kawi? Your time starts. The answer is ecology. 24. What is the chemical symbol for calcium?
calcium ki chemical symbol adu karino? Your time starts. The answer is Ca. 25 da, what is the densest planet in the solar system? Solar system da khwaidagi dense oiba planet adu karino? Your time starts. The answer is Earth. 26 da, what is the process of a solid turning directly into a gas coal? Mapangdagi maninda direct onbagi process adu karino? Your time starts. The answer is deposition. 27 da, what is the chemical symbol for carbon? Carbon ki chemical symbol adu karino? Your time starts. The answer is C. 28 da, what is the study of the Earth's soul's core? Pitribida lairiba laibak singi maramda tamba adu bu kari kawi? Your time starts. The answer is pedology. 29 da, what is the chemical symbol for hydrogen? Hydrogen ki chemical symbol adu karino? Your time starts. The answer is H. 30 da, what is the study of the Earth's natural resource called? Prithvi ki mahusagi pothok ki maramda nainaba dubu kari kawi? Your time starts. The answer is natural resource management. Angaksa, akhoi general science ki maramda question kya khangmina kare ko? Mathang dasu asigumba nungai ba topic kya am puduna laki. Angaksa, nasigi topic asidi general knowledge. Mamang dasu ikoi Manipur gi oiba general knowledge part 1, 2, 3 khangmina kare ko. Asidi part 4 amu puduna lagle. Mamang gi de yahodaba question 50 amu puduna lagle. Adudi ai question hairage nokoi answer pi ba ngambre yung ko. Adudi horasiko. Wanda, what is the literacy rate of Manipur? Sinahang lisa, Manipur gi literacy rate adu kaya no hanglibani ko. Your time starts. The answer is 79%. To the, what is the total population of Manipur as per 2021 census? Dahil sa 2021 census ki matung ina Manipur gi apun ba population adu kaya no hanglini ko. Your time starts. The answer is 27,21,756. 3. When is Statehood Day celebrated in Manipur? Sinang lisa, Manipur da Statehood Day se karamba numita pangthokpage hanglini ko. Your time starts. The answer is 21st January. 4. Is there any connection between the hills of Manipur and the Himalayas? Sinahang lisa, Himalaya ga aikoy Manipur gi sing asiga samnabra hanglini ko. Your time starts. The answer is
The hills of Manipur are the southward extension of the Himalayas. Haibadi Manipur gi chingse Himalaya gi southward extension ga samnai haini ko. 5. How much percent of Manipur state is covered by the Jiribam plain? Sinahangli sa Manipur da Jiribam tampak na kaya mo kon bage hangli ni ko. Your time starts. The answer is about 1%. 6. What are the natural resources of Manipur? Sinangli sa Manipur gi natural resources sing adu kari no hangli ni ko. Your time starts. The answer is 1. The land resource, 2. The water resource, 3. The power resource, 4. The forest resource, 5. The mineral resource. 7. The how much area is covered by the central plain of Manipur? Sida hari sa Manipur gi central plain na area kayang cover taw bage hangni ni ko. Your time starts. The answer is 8%. 8. Why is Imphal Valley called Lacustrine Plain? Sinangli sa Imphal Valley bo ikoi na Lacustrine Plain haina karigidamak hangnaribano hangli ni ko. Your time starts. The answer is because it is formed due to the silting up of Loktak Lake. Haibadi Imphal Valley asa Loktak Lake na ising kangthakibadagi form tawkiba tapak oibagi ni ko. 9. Where is lignite found in Manipur? Sinahangli sa Manipur da lignite si kaday da pangbage hangni ni ko. Your time starts. The answer is Kangwai village in Sisipur. 10. Where is Hundung Cave located? Sinahangli sa Hundung Cave se kaday da laybage hangli ni ko. Your time starts. The answer is Ukhrul district. 11. Where is the Songbu Cave located? Sinahari sa Songbu Cave ase kaday da laybage hangni ni ko. Your time starts. The answer is Chandel district. 12. Where is the Kangkhui Cave located? Sinahari sa Kangkhui Cave as kaday da laybage hangli ni ko. Your time starts. The answer is Ukhrul district. 13. Where is Lokoi Lake located? Sinahari sa Lokoi Lake asa kaday da laybage hangli ni ko. Your time starts. The answer is Bisnupur district. 14. Where is Sadhu Chiru waterfall located? Sinahari sa Sadhu Chiru waterfall adu kaday da laybage hangli ni ko. Your time starts. The answer is Laimaram Senapati district. 15. What is the second main agriculture product of Manipur? Sinahangli sa Manipur gi second main agriculture product adu karino hangli ni ko.
Your time starts. The answer is maize. 16. What are the 3 important agriculture crops of Manipur? Sinang lisa, Manipur ki maru oiba agriculture crop ahum ki maming hayu haribani ko. Your time starts. The answer is rice, maize, and sugarcane. 17. What are the 2 important agriculture products exported from Manipur? Sinang lisa, Manipur dagi export tauba maru oiba agriculture product ani gi maming hayu haribani ko. Your time starts. The answer is maize and ginger. 18. Where is rubber grown in Manipur? Sina hanglisa, Manipur da rubber se kadai da hobage hanglini ko. Your time starts. The answer is Jiribam. 19. Where is wheat grown in Manipur? Sida hairisa, Manipur da gehu se kadai da hobage hanglini ko. Your time starts. The answer is Segmai and Kanglatombi. 20. Which state produces the second largest pineapple in India? Sina hanglisa, India gi karamba state na kihong khwai dagi yamna puthokpada ani suba mafam da leibage hanglini ko. Your time starts. The answer is Manipur. 21. What is the actual forest area of Manipur? Sinarisa, Manipur ki chap chaba forest area adu kaya no hanglini ko. Your time starts. The answer is 59%. Hairibasi officially announced it Taudri. 22. Name the one and only preserved forest in the heart of Imphal City. Sina harisa, Imphal City ki mayol da leiba amakakta ngairaba preserved forest adu gi maming kari kawi hanglini ko. Your time starts. The answer is Mung Bahanba, also called Mahabali Umang in Imphal. 23. What is the botanical name of Yongcha? Sinhanglisa, Yongcha ki botanical name adu karino hanglini ko. Your time starts. The answer is Parkai Roxburgil. 24. How much percentage is occupied by bamboo forests in Manipur? Sinanglisa, Manipur asi wagi umangsing na percent kyam kon bage hanglini ko. Your time starts. The answer is about 22% of total forest area. 25. Where is pine trees grown in Manipur? Dahil sa Manipur da pine trees se kadai da hobage hanglini ko. Your time starts. The answer is Ukhrul Chandral district.
26 da name the largest fruit grown in Manipur. Sida hangli se Manipur da khwai da yamna hauba hai adugi maming hangli bani ko. Your time starts. The answer is pineapple. 27 da name the second largest fruit grown in Manipur. Sinang isa Manipur da khwai da yamna hauba hai da ani suba mafam da lairiba hai adugi maming hayu haribani ko. Your time starts. The answer is banana. 28 da name the third largest fruit grown in Manipur. Sida hari se Manipur da khwai da yamna hauba uhai da ahom suba mafam da lairiba adugi maming hayu haribani ko. Your time starts. The answer is papaya. 29 da where are oranges grown in Manipur? Sina hari sa Manipur da komla se kadai da hobage hangli ni ko. Your time starts. The answer is Tamelong, Jiribam, and Sisipur. 30 da where is apple grown in Manipur? Sina hangli sa Manipur da apple se kadai da hobage hangli ni ko. Your time starts. The answer is Ukhrul. 31 da where is coconut grown in Manipur? Sida hangli sa Manipur da yubi pambi se kadai da hobage hangli ni ko. Your time starts. The answer is Jiribam. 32 da where is pineapple grown in Manipur? Sin hari sa Manipur da kihom se kadai da hobage hangli ni ko. Your time starts. The answer is Sisipur and Thawal district. 33 da name the district of Manipur that produces largest number of pineapple. Sina hangli sa kihom asi Manipur gi karamba district na khwai da yamna puthokpage hangli ni ko. Your time starts. The answer is Churchandpur district. 34 da what is the approximate area of Kaibulamjau National Park? Sinhangli sa Kaibulamjau National Park ki approximate area adu kaya no hangli ni ko. Your time starts. The answer is 40 square kilometer. 35 da where is Jiri Makru Wildlife Sanctuary located? Sida hangli sa Jiri Makru Wildlife Sanctuary asi kadai da leibage hangli ni ko. Your time starts. The answer is Tamenglong district. 36 da who are the noted modern painters of Manipur? Sinang lisa Manipur ki saknai raba modern painter kharagi maming hayu haribani ko. Your time starts. The answer is R.K. Priyobatra, R.K. Chandrajit Sana, H. Sam Sundar,
Height Samo. 37 da, who is the most popular pioneer painter of Manipur? Sinang lisa, Manipur da kwai dagi fawa pioneer painter adu kanano hanglini ko. Your time starts. The answer is N. Badra. 38. What was the main objective of Japanese invasion of Manipur during the World War II? Sinahangli sa Manipur da Japanese sing na landaki bagi maru oiba objective adu karino hanglini ko. Your time starts. The answer is to conquer India through Manipur. India bo khudum chanabagi damakta Manipur da landhaba horakibani ko. 39 da, when did the merger agreement between King Burda Chandra of Manipur and Governor General of India came into force? Sinang lisa, Manipur gi ningthau Burda Chandra amadi India gi Governor General gagi marakta inakhiba agreement adu karam kanda chanakhibage hanglini ko. Your time starts. The answer is 5th October 1949. 40 da, when was Kangla handed over to the people of Manipur by Dr. Manmohan Singh, Prime Minister of India? Sinahangli sa karamba matamda India gi Prime Minister Dr. Manmohan Singh na Kangla asi Manipur gi miyam da sinakhibage hanglini ko. Your time starts. The answer is 20 November 2004. 41 da, when was the INA flag hoisted at Moirang? Sinang lisa, Moirang da karamba matam da INA flag asi tingkakhibage hanglini ko. Your time starts. The answer is 14 April 1944. 42 da, when was Manipur Constitution Act passed? Sinang lisa, karam kanda Manipur Constitution Act asi pass tau kibage hanglini ko. Your time starts. The answer is 1974. 43 da, which jail in Manipur houses drug addict exclusively in Manipur? Sinahangli sa Manipur da drug addict sing khakta bu thamliba jail adu hanglibani ko. Your time starts. The answer is Sajiwa Jail. 44 da, how many MLAs are reserved for scheduled tribes for the Manipur Legislative Assembly? Sinang lisa, Manipur Legislative Assembly da scheduled tribe ki oina MLAs kaya reserve oina thambage hanglini ko. Your time starts. The answer is 19 for ST. 45 da, how many MLAs are reserved for scheduled castes for the Manipur Legislative Assembly? Sinang lisa, Manipur Legislative Assembly da scheduled caste ki oina MLA kaya reserve oina thambage hanglini ko. Your time starts. The answer is 1 for SC. 46 da, on which day Khongsom Day is celebrated in Manipur? Sinang lisa, Manipur da
Khongjom Day se karamba numita pangthokpake hanglini ko. Your time starts. The answer is on 23rd April. 47 da, on which day Jananeta Irabot's birthday is celebrated? Sinhang isa, karamba numita Jananeta Irabot ki mapong numit se pangthokpake hanglini ko. Your time starts. The answer is on 30 September. 48 da, name the Manipur's first full-length feature film. Sinang nisa, Manipur ki ahanba full-length feature film adugi maming hayu haribani ko. Your time starts. The answer is Matamgi Manipur. 49 da, name the Manipur's second full-length feature film. Sinang lisa, Manipur ki ani suba full-length feature film adugi maming hayu haribani ko. Your time starts. The answer is Rosendrogi Luhongba. 50 da, when was Mr. Manipur and Miss Manipur were first organized in Manipur? Sinang lisa, karamba matamda Manipur da Mr. Manipur amadi Miss Manipur asi ihana-hana pangthokhibage hanglini ko. Your time starts. The answer is in the year 1951. Angangsa, aikoi Manipur ki oiba general knowledge kya ama khangminakre ko. Mathangda su general knowledge ki oiba question answer nungai ba kya puduna lak. Angangsa, ngasigi topic asidi general knowledge. Mamang da su aikoi general knowledge ki oiba question answer kaya ama khangminakre ko. Ngasidi malem ki oiba general knowledge ki question khara puduna lagle. Adudi ai question do hairage nakoi answer pi bangam brem ko. Adudi haurasi ko. Wanda, which is the coldest location in the world? Sinang lisa, malemda khwaidagi ingba mafam adu karambano hanglini ko. Eastern Antarctic Plateau. 2 da, which is the continent with the most number of countries? Sinda hairisa, countries khwaidagi yamba continent adu karambano hanglini ko. Africa. 3 da, which is the country with the most number of people? Sinahang lisa, mi khwaidagi yamba country adu karambano hanglini ko. India. 4 da, which is the largest democratic country in the world? Dahil sa malemda khwaidagi chawba democratic country edu karambano hanglini ko. India. 5 da, which is the largest ocean in the world? Dahil sa malemda khwaidagi chawba ocean edu karambano hanglini ko. Pacific Ocean. 6 da, which countries are separated by the Red Cliff Line? Sinahang lisa, Red Cliff Line na khaidokpa countries adu karambano hanglini ko.
India and Pakistan. 7. What imaginary line divides the earth into northern and southern hemisphere? Sinahanglisya malem asida northern amadi southern hemisphere haina khaido iba imaginary line adu hanglibani ko. The equator. 8. Which is the longest river in the world? Sinahanglisya malemda khwaidagi sangba turel adu karambano hanglini ko. Nile. 9. Which is the fastest animal on the land? Sinahanglisya kangfalda lamjen khwaidagi yangba sa adu karambano hanglini ko. Cheetah. 10. Which is the hottest continent in the world? Sinahanglisya malemda khwaidagi saba continent adu karambano hanglini ko. Africa. 11. Which is the most sensitive organ in our body? Sida hairisa aikogi hakchangda khwaidagi sensitive oiba organ adu karambano hanglini ko. Skin. 12. Which is the most widely spoken native language in the world? Sinahanglisya malemda khwaidagi hena sijanaba lon adu karambano hanglini ko. Mandarin Chinese. 13. Which is the principal source of energy for the earth? Sinahanglisya Prithvi asigi maru oiba energy source adu karino hanglini ko. The sun. 14. Which is the tallest animal in the world? Sinahanglisya malemda khwaidagi wangba sa adu karambano hanglini ko. Giraffe. 15. Which is the largest flower in the world? Sinahanglisya malemda khwaidagi chawba lei adu karambano hanglini ko. Rafflesia arnoldi. 16. Which is the hardest substance available on earth? Sinahanglisya malem asida khwaidagi kanba posak adu karambano hanglini ko. Diamond. 17. Which is the largest bone in the human body? Sinahanglisya aikoi miyoibagi hakchangda khwaidagi chawba saru adu karambano hanglini ko. Femur.
18th, which is the largest continent in the world? Sin hairisa malem asida khwaidagi chawba continent adu karambano hangleni ko. Asia. 19th, which is the nearest star to the earth? Sinang nisa ekoi malem asiga khwaidagi naknaba thawan micha adu karambano hangleni ko. Sun. 20th, which is the coldest planet in our solar system? Dahil sa ekoi ki solar system da khwaidagi ingba planet adu karambano hangleni ko. Uranus. 21 da, what is the biggest state in the USA? Sinahari sa USA da khwaidagi chawba state adu karambano hangleni ko. Alaska. 22 da, which was the first country to use paper money? Sinahangli sa paper money ihan hana sizinaba country adu karambano hangleni ko. China. 23 da, who discovered electricity? Sinahangli sa electricity se kanana putoki bage hangleni ko. Benjamin Franklin. 24 da, who invented the computer? Sinahari sa computer se kanana putoki bage hangleni ko. Charles Babbage. 25 da, who was the first president of America? Sinahangli sa Amerika gi ahanba president adu kanano hangleni ko. George Washington. 26 da, which place received the highest rainfall in the world? Sinahangli sa malay masda khwaidagi nongchuba pa du karambano hanglin ko. Mount Sinram, India. 27 da, who is the inventor of radio? Dahil sa radio bu puthokliba du kanano hanglini ko. Guglielmo Marconi. 28 da, which is the largest country in the world by land area? Sinahari sa land area ki matungina malem da khwaidagi chawba country adu karambano hanglini ko. Russia. 29 da, what is the first element on the periodic table? Sidahari sa periodic table gi ahanba element adu karambano hanglini ko. Hydrogen.
30 da which language is used by computer to process data? Sina hari sa computer da data suba da sijanaba language adu karambano hanglini ko. Binary. Angang sa aikoi malem gi oiba general knowledge khara khangmina kre ko mathang da su asigumba nungai ba question kya puduna lak. Angang sa aikoi mamang da su general knowledge gi oiba question kya am khangmina kre ko ngasi su mamang gi de hauda ba question khara puduna lakle adoi di ai question do hairak lage nakoi second manga fabu gi manung da answer do piba ngambre ko adudi haurasiko. 1 da which gas makes up the majority of Earth's atmosphere? Sina hangli sa aikoi Earth ke atmosphere da majority oina yauriba gas adu karambano hanglini ko. Nitrogen. 2 da who is the current Secretary General of the United Nations 2023? Sin harisa 2023 ki United Nations da Secretary General oikhiba du kanano hanglini ko. Antonio Guterres. 3 da who wrote the famous play Romeo and Juliet? Sina hangli sa maming lairaba Romeo and Juliet se kanani ikhibage hanglini ko. William Shakespeare. 4 da what is the largest planet in our solar system? Sina hangli sa aikoi gi solar system da khwaidagi chawba planet adu karambano hanglini ko. Jupiter. 5 da which mountain is the highest in the world? Sina hangli sa aikoi gi malem asida khwaidagi wangba mountain adu karambano hanglini ko. Mount Everest. 6 da which is the largest tea producing country in the world? Sin hangli sa aikoi gi malem asida jamana khwaida yamna puthokpa country adu karambano hanglini ko. China. 7 da which gas do plants absorb from the atmosphere during photosynthesis? Sina harisa pambi na machinjak sungbada chingchaleba gas adu karambano hanglini ko. Carbon dioxide. 8 da who is the author of famous Harry Potter book series? Sina harisa maming lairaba lairik Harry Potter gi series asibu kanani ibage hanglini ko. J.K. Rowling. 9 da what is the largest organ in the human body? Sina harisa aikoi mioi bagi hakchang da khwaidagi chawbu organ adu karino hanglini ko. Skin. 10 da in which year did the Titanic sink in the North Atlantic Ocean? Sina hangli sa North Atlantic Ocean da Titanic la lukhiba chahi adu karambano hanglini ko.
1912. 11. Who is known as the father of modern physics? Sina hanglisa father of modern physics hairaga kanabu khangnai hanglini ko. Galileo Galilei. 12. What is the largest mammal on the land? Sina hanglisa kangphalda khwaidagi chawba mammal adu karino hanglini ko. African elephant. 13. In which city is the Eiffel Tower located? Sinang lisa Eiffel Tower je karma city da laibage hanglini ko. Paris. 14. Who is the current Prime Minister of the United Kingdom 2023? Sinang lisa 2023 da United Kingdom gi Prime Minister oikibadu kanano hanglini ko. Rishi Sunak. 15. In which country is the city of Venice known for its canals and gondolas? Sinahairisa Venice city gi canal amadi gondolas bu khangnariba country du karambano hanglini ko. Italy. 16. Who is often called the father of modern philosophy? Sina hairisa father of modern philosophy hairaga kanabu khangnabage hanglini ko. Rene Descartes. 17. Which is the largest hot desert in the world? Sinang lisa malem asida khwaidagi saba desert adu karambano hanglini ko. Sahara Desert. 18. Who was the first woman to fly solo across the Atlantic Ocean? Sinahairisa Atlantic Ocean lana paikiba ahanba nupi pilot adu kanano hanglini ko. Amelia Earhart. 19. Which of the following is the largest species of penguin? Sinahairisa penguin gi khwaidagi chawba species adu karambano hanglini ko. Emperor penguin. 20. In which year did the Berlin Wall fall, leading to the reunification of Germany? Sinahairisa Berlin Wall lauthokibaga loinana German amuk hana pusinkiba adu karamba chahidano hanglini ko. (1989). 21. Who is the current president of the United States 2023? Sinahairisa 2023 da United States ki president oikibadu kanano hanglini ko. Joe Biden. 22. Which gas is known as laughing gas? Sina hanglisa laughing gas hairaga karamba gas bu khangnabage hanglini ko. Nitrous oxide.
23 da, which of the following is the national flower of Japan? Sina harise Japan gi national flower adu karambano?